amada maroiba pau thau amasung chana thaknaba potlam singlau runaba gari chani marfudrama pan jiribam gidamak imphal thadokre ngasi angang singi nimit thauram pangthokre hauragliba mahairoi singi damak afaba education piduna human resource development samgat aba honasi haina manipur ki governor nazma heptullah na phongdokre amade World Diabetes Day ki thauram ngasi manipur ki mafam kaya da pangthoknakre Jari, ISTB ki Manipuri pau miyang tabiri ba pumna magpu taram nok jari, hojing mapong iba pau. UNC na economic blockade matam kaktana tatharat chibedagi thau yauna nongmada sangraba yadraba potlam sing watsilakli ba sigi yenglaga ngasi akan ba security ki saksal thoranga loinana thau amasung pot lauruna bagari chani mafujama pal imphal thadokre. Gari sing adude oil tanker ni futaruk bullet tanker humpumari amasung atai pochai punana ba truck sama marfuni palni. Nipan Suba IRB ki Commandant LM Hawkipna Squad Commander Oiduna Imphal East West Thobal Amasung Bisnupur dagi Commando Singh MR Amadi IRB ki Personal Singh Yauri Ngasi Athengbada Convoy asi Jiribam Yauraba Yai Hairi Squad Kangbu asina Jiri Yauraba Matung Mafamduda Panduna Leriba Pot Puba Gari Singh Imphal da Puthorakani Hairi Ngasi Angang Singhi Nimit Thauram Paksana Pangthokre Catholic School Kansipur da pangthokiba angangi thoramda Manipur ki Governor Dr. Nazma Heptullah na haurakliba mahairoi singidamak afaba education piduna Human Resource Development semgatnaba phongdokre thoram aduda Imphal ki Archbishop Dominic Lunam Indian Catholic Youth Movement ki lusingba ramansu saruk yakhi School asigi mithoi mihenba mahairoi singda manamathum piduna pukning thogatki Governor Nazma Heptullah na tungi afaba khunai ama ohenbada haurakliba mahairoi singi asoba thodang lai Catholic School singna mahima singi lamda lauriba thodang bu thagat ba phongdok paga loinana afaba mahairoi kaya puthorakani haibagi thajaba thamki Children used to call him Nehru Chacha. Celebrating Children's Day reminds us about the importance of children in the making of the future of the country. It's a call to every Indian citizen to protect their little ones from all harms by providing better childhood. Nowadays, it is really a matter of great concern that children are made victims of many social evils like drug, child abuse, alcohol, hard labor, violence, etc. They are forced to child labor to earn little money for hard work at a tender age. They remain away from the healthy life, parents' love, education, and other childhood happiness. Laikhidraba Pandit Jawaharlal Nehru ni ninglamba wakhalol sing asigi mirol na thabak oina pangthokpa matam oire haina Social Welfare Minister A.K. Mirabai na phongdokre wafam asing asi Bharat Pumbada Pandit Jawaharlal Nehru gi mapok kumonbo Children's Day haina palan tawbagi sarugama oina Department of Social Welfare na sinduna state ki thakta pangthokpa Children's Day gi thawram amada phongdokhibani Kumalam Paktala State Bal Bhavan da pangthokiba thawram aduda Social Welfare gi Joint Director Surrender S. Sisak Child Welfare Committee Manipur ki Chairperson S. Sarat Amadi State Disability ki Commissioner R.K. Kumar Jitna Singbana athoiba mithunglen sing oina saruk yakhi Thauramga mari lenana Bal Bhavan ki angang singna tongan ba jagoi isai ki thauram kaya su utki Chief Guest oina saruk yakhibi Minister A.K. Mirabai na makha taraduna Bharat pu anoba Bharat ama oina ba hotnabada laikhidraba Prime Minister Pandit Jawaharlal Nehru ne ninglamba wakhalol sing asigi mirolna thabakta onthokpa matam oire Modern architect ama oina miyamna matamduda khangna khiba Nehru na nupi angangbusu awangba thakta pukhatnaba thabak kaya hotnarami hairaduna Social Welfare Department na lamda masida lairiba mama oibi sing amadi tungi yumbiral oigadawriba angang singidamak RCDS scheme gi makhada tongan ba thabak sing paikhatli Differently able oiraba miyoi singsu samaj asida hingbada makhoi gi chapchaba right lei haba wakhalolda makhoi gi oiba anoba education system sing piduna khudong chaba phanghali
Tungi Yumbiral Ogadoriba Lamdam Sigi Angang Singbu, Mama Mapa Oibesina Tongan Tongan Makalgi competition sing the Saruk Yahanduna, Makoigi Nungi Oiba Taubangamba Sakti Sing, Uto Ansi Haki. Adubo polakadoriba mama webi kaya singdasu achauba wakalon kaya thamduna makoida lairiba angang ama semgalakadoriba mama webi singsu masang mau phana thamdaba yade haibagi wakalonda ngasi tongan tongan ba aikoina department asina tongan tongana ICDS ki section ICPS ki section kaya ama disability ki section tongan tongan ba kaya khaidok ngasi ba koina department asina paikhalliba thabak thorong kaya singase masimak aikoi masina adum tanglabani aduna ngasi aikoi leiriba angang sing leiriba grassroots ta leiriba angang sing amadi middle level da leiriba angang sing higher level da leiriba angang sing asibu sammanaba miyeng amagi makada thamduna leiriba department asina sammanaba thakta afaba kunai amagi afaba nagarik amamam oiba ngamnabagi damakta honarakliba aikoi wakalon kaya amani. Rural Voluntary Services Wangbal Nasu Organization Nasina Talairiba Nupi Masa Singi Home Iram Dam Ningol Sanglenda Angangi Nimit Thauram Pangthuki Thauramadu ICDS Thobal gi GPON Shama Organization Nasigi Secretary Babita Sapam Child Welfare Committee Thobal gi Chairperson KS Jitendra Susaruk Yakhi Child Labor Yaningde Habe Hiramda Layekpa Amasung Leibak Ningba Sairing Tangdam Nabasu Pangthuki Dilalenda laiba Manipur Mahila Kalyan Samiti ge Children Home da su angangi nimit thauram pangthoki thauram asida Manipur State Social Welfare Board ki Maisnam Priyomala su saruk yaduna angang singda thum housing yanthoki District Health Mission Society Tamenglong na su angangi nimit thauram ga mari lenana haldi maja amasung baby show competition ama Indo Stadium Tamenglong da pangthoki thauram aduda ADC Tamenglong Education Board ki Chairperson Pame SDC Tamenglong and Gangmai CMO Tamenglong Dr. Tambokol Mai Susaruk Yakhe Category ahum da pangthok kiba sangdam nabada makok mathang tarabasingda manamatum sing yanthoki Manipur Legal Services Authority na All Manipur Government Higher Secondary Lecturers Welfare Association ga khusan naduna angang singi nimit thoram ga loinena awareness thoram ama Boro Bekra Higher Secondary School Jiribam da pangthokre Thoramaduda Association gi General Secretary M. Joy Kumar, K.S. Nabakumar amasung Boro Bekra Higher Secondary School gi Principal Z. Manglem Sarma Susaruk Yakhi. District Social Welfare Bisnupur na susinduna angangi nimit tharong mari lenana layekpa sangdamnaba ama Kumbi Sandong Government Primary School da pangthokhi Thoramaduda District Social Welfare Officer N. Binod, Kumbi Municipal Council gi Vice Chairperson Bobisan Luwang School asigi Headmaster K.S. Indra Kumar Susaruk Yakhi. Yaripok Laimanai da laiba St. Benedict Kindergarten da su angangi thoram pangthokhi Thoramaduda Imphal East Saibi Association gi President C.S. Ranbir, Social Welfare Committee gi Convener Kaisam Kamini Kumar, Saknai Rabi Film Actor Tonthoi Susaruk Yakhi. Handak laikhidaba Mahiroi Sakila gi mafamda ikai khumnaba su utkhi. District Health Society Bisnupur na su angangi nimit tharomga loinena District Level Healthy Baby Competition ama Bisnupur District Hospital Complex ta pangthokhi Thoramaduda CMO Bisnupur S. Bobisan, Medical Superintendent Dr. N.G. Zenta, CDPO Bisnupur Y. Sobhalakshmi Susaruk Yakhi. Kanglup ahum thokna district asigi tongan ba mafamdagi lakpa angang singi masa phaba sangdamnabada makok mathang tarabasingda manamathum singyan thokhi. Angang singi nimit tharomga mari lenana laikhidraba Naurem Ibe Mahalgi anirak suba ningsing thoram oina Dilalenda leba Children Home da Hijam Newton Chandragi imung manungna Seng Hawaii amasung Boy Kolom Sing Khudol tamkhre. Manipur Pradesh Congress Committee na ngasi India gi ahanba Prime Minister Pandit Jawaharlal Nehru gi chama kuntaret suba mapok kumon thoram Congress babanda pangthokre thoramadуда Chief Minister Okram Ibobi MPCC gi President T.N. Hawkip Minister MP MLA Singh MPCC ki General Secretary R.K. Rani Sanasu Saruk Yaduna Pandit Jawaharlal Nehru ki mafamda ikai khumnaba utkhi. NSUI Manipur State na angangi thoramga mari lenana pangthokhiba layekpa sangdamnabada makok mathang taraba singi manamathum yanthokpagi thoram Congress babanda pangthokre thoramaduda MPCC ki General Secretary Vidyapati Sanjam NSUI Manipur State ki in charge M Subhasandra Secretary P Sasikanta Susaruk Yakhi.
District Health Society Thobal Nasu Angang Numit Kamari Lenana Angang Singi Masamo Phaba CMO Office Thobal Pangthokre Thoramadu DC Thobal Mzoy District Family Welfare Officer N Ekendra District TB Officer Dr. KSS Memsa Susaru Yaki Kanglop Ahum Thokna Kaiduk Tuna Pangthokiba Angangi Masamo Phabagi Sangdam Naba Aduda Makok Matang Tarabasinda Manamatum Singyan Thoki 1, 2, 3, 4, 5. Give us. RIMS ki Department of Pediatrics and Preventative Dentistry Dental College na Sinduna National Periodontics Numit Thoram Dental College RIMS na Pangthoki Thoram Aduda Dental College ki Principal Professor Dr. Pravin Reddy Dr. W. Bhumika Faculty Members sing amasung layang balak pa angang singsu layang ki Thoram ki sarwa mo oina oral health ki matang da awareness thoram galoina na angang singi layak pa sangdam na ba masu pangthoki angang sing da kit singsu yan thoki Sideline Imphal na sahi kuti ki pangthokpa Sideline se dosti campaign ngasidagi Manipur Commission of Protection of Child Rights ki Chairperson S. Sarat Kumar Sharma na hudokre Thasigi kun phaba chathagadaba campaign asi hudokpagi tharamda Child Welfare Committee ki Chairperson I. Bikramjit Imphal West ki Chairperson T. S. Raj Kishore Manipur Mahila Kalyan Samiti ki Secretary N. Jamini Susaru Yaki Campaign na sige sarwamo oina S. Sarat Kumar na yumthong kuding da pigadaba awareness sideline wakathon amasu flag off tawki World Diabetes Day gi thauram ngasi Manipur gi mafam khara da pangthokna khre mapung oiba thauram lamphel pataleba Medical Directorate ta pangthokki Eye on Diabetes haiba theme da National Program for Prevention and Control of Cancer Diabetes Cardiovascular Diseases and Stroke na Directorate of Health Services and National Health Mission Manipur gi makhada pangthokki Bathar Maduda Health Services ki Director Dr. O. Ibomsa Family Welfare Director Dr. K. Razo Ayush ki Director Dr. Lokendra Susaru Yaki Dr. O. Ibomsa na malemgi oina diabetes na crore nipuma thoirom na bagi manungda angang lakh mangarom type 1 diabetes na nahalli Handak sahigi team oiba Eye on Diabetes ki makhada laina asigi maramda miyamda paksana khanganaba honaba loinena laina asi mataw karamna thengnagadagi haibasida mepum tingna khanganaba honagani haiki na koi detect to hoba aduga matik sawa treatment pe hoba aduga madhubeki lakada further complication me lo na thing hoba masigi plans da koi masigi function da madhugi Chachawa determination na lawa asi degi hawtuna koi hai washing asi ise ulo koi mayana thalap hawrasi haina mayana mangda suggestion tawjiri World Diabetes Day gi thauram pangai da Labour Society for Health Education da su pangthokki thauram aduda Khundrapam Gram Panchayat ki Pradhan Sana Samongbi Tombi Devi Dr. KSS Kala amadi Khangembam Rajendrana maru oiba miyoi sing oina saruk yakhi Thauram ga mari lenana miyoi chani hena blood pressure amadi blood tasini gi chang kaya yamna yawbagi haba check tokthokpaga loinana darkar oiba hidak langthak sing yanthokki Dr. Kalana diabetes laina dagi ngakthoknaba miyamna akhang ai singa matam chana watana biyu phongdokhi World Diabetes Day thauram CSC wangoi da su pangthokki thauram aduda Dr. Kula Dr. Susila amasung Asa Singh saruk yakhi District Health Society Thobal amasung National Program for Prevention and Control of Cancer, Diabetes, CBD, Stroke Thobal na sinduna thoram asi District Hospital Thobal da pangthokki thoram gi sarugama oina diabetes anaba singi nomagi oiba screening camp amasu pangthokki thoram aduda District Health Society gi chairman su oiriba M Joy Bisnupur Hospital Thobal gi Medical Superintendent Dr. M Hemanta Senior Pathologist Dr. SS Mangol su saruk yakhi District Health Mission Society Tamenglong na World Diabetes Day Tamenglong da pangthokki thoram aduda ADC Tamenglong gi Vice Chairman Guisinang CMO Dr. Chambogol Maisu saruk yakhi Community Development Organization Wangbal amadi World Diabetes Foundation Denmark ka khusam naduna malem gi Diabetes Day thoram yam gi khoksat amaga loinana pangthokre Bisnupur District ki manung galai ba local club organization local body amadi mahairoi singna saruk yaduna Thanil Khuldagi DC complex phauba miyam gi oiba khongsat amasatki loinana mafam aduda awareness program amasu pangthokki tongan ba resource person singna diabetes ki matangda wangangki laina asidagi saksilnaba thoram kayasu paikhatpa hauragani hairi
Hauzik Sathariba UNC gi economic blockade amadi mioi kharana economic blockade ki mayokta Sathariba counter blockade ani gi mayokta amukona lepli haina amuko gi publicity secretary na thadora pasero lamana khangalakli National Highway singda kanglup kharana makoi gi aningba apamba phangnana ba honabada ban blockade tawrakpa asi sahi kunlom pharakle Manipur asi center na sumirai ba masung state sarkar na sumating phudokpa ngamdaba loilam amagum lairakpa asi singmi amadi tammi animakna sap manana awaba khangminaribani Manipur sarkar na wathok oiriba isu amata loisin kiba yaude miyam gi lifeline oiriba lambi singa hak leitana apanarak piriba asi loisinna ba thamoi sengna thabak amata mapung phana tawdaba asi laibak thibani lakadoriba tarama thoi suba Vidhan Sabha mikhal gi damak tumba chaba khangdana honabagum bank transaction gi question chanabagum isu mayam asi loisinna ba hona hobana tungi yaifagani miyam gi asaba phongdorak tringai da blockade gi wathok loisinna ba khanbana sarkar asigi khwaidagi phaba lambel oigani hairi Amaromda UNC amadi Manipur sarkar na matam supagi yanagadaba waroisin ama puthokpiyu haina Urup Arapti Development Coordinating Committee na thadorakpa serola mana khangalakli Nakalanim ang napugsal tingna atuba matamda waroisin puraktrabadi maduda thoglakpa afafatagi daita Manipur sarkar amadi UNC na lawfam toi blockade ki khudong chaba lawraga pot ki mamal hena yon badasu committee asina yangsingani khangalakli Amaromda Khatkhatida hana panduna leramba mal yauba gari sing jiribam lomda tholaknaba mafamadudagi thauba hokre hairi Masi Khatkhatida Consumer Affairs Food and Public Distribution Minister KSS Biren Director Yaskul IOC gi official sing amadi tongan ba gari gi association sing mioi sing satuna driver sing wari sanaraba matungda phireba silokhibani hairi UNC gi economic blockade na maram oiduna thau phangdabadagi hayengdagi paumi sing paw loba chatabagi phibamda leire Masi thoktana ba mari lenaba singna hotnabina ba amjuna press club ta wakat mifam chathakre amjugi president Wangkhemta Samjaina oirakliba phibam asigi matangda mari lenaba minister amadi commissioner da haijakre adubu upai leiti hairakle hauzik lairiba phibam asida sarkar na UNC gi mathakta thabak lokhat haudrabadi lamdam asigi miyamna pamdaba khongthang phawba lawrakpa yai hairi liter amada black to hujik lipa chahum pire chahum pi ho lo ge bo phangdre agar masina jam sathira ko miyam da ipa khomba cho thong lo bo ko lamdam sigi meri house sing ga lo miyam ki permission wasi awa ba ngare agar hujik permission wasi ko gi thau phangdre bina hayeng de bi ko pau khomba ko film la ya dona hayeng bi khabar pong de film ma la kene he basi hajari community maya mek sigi ko daga so abani agar hana ko gi tonga na magi ekta ko gi atam nene ita mana ita ban buket option Manipur community na wahan ba fiti am lali adana Manipur sarkar na UNC na gab nene lebon thokte UNC na kauriba blockade asigi mayokta khumalampakta laiba ima panthoibi street vendor union na senapati da pugadaba potlam sing asi puhan khidre winger da punana ba honaramba potsai sing ima ibel sing na lauthaki UNC na chathariba blockade asi khudakta handokadabani makhoigi apamba sing government da tanabiyo misam miyamda awaba pibiganu hairi UNC na economic blockade tawbasida Manipur da leiba tapakta leima ja dokki matik ware aduna pose economic blockade loidibo koi pose koi thadokna thangani posu mangaloi aduga UNC gi leidiba president aduga magi member punamase tampakta pokko tampakta chawbang hakene aduga ngasi adugum laba wara matam sida noigi naning thungdabado sarkar da nata court da thengai no natadana namana pa oiriba nasinna oibada otibase yaningde aduna yam thopa mata handoktragadi makata ba koji khongjang jangjenni Pamsingda thau pidriba phawba Thobal District School Van Service Association na School Van Service tawbalep lagani mama mapa oibesingna waro bidanaba khangalakli hauzik pawgi maraktana break amatang Masi awangnu poki ahanba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awangnu poki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars semgat sagatpa khudingmak aikhoigi marup constipate sizinabana manung saban waitaba constipation problem kohal mangami itan tanwa manung sadaba singmusu kohal mangami nomada tumam daida lumbu saba ising glass amada chamas amana traga anida thadaraga sizinabiyo constipate Changi liver solak padagi producing at taba. Cham choktarba.
tumba chaba yaraktaba khong hamba nungairaktaba singidabakta amatta ngairaba upaidi jolip syrup amasung jolip capsule bu chanmina sinabiyo Lakliba November ki tang tara humdoi Nomaising numit ki ayuk pung mapan tabadagi Horizon Hospital Porompat Jennings Gate asina special free eye camp ama pangthuk sagani pumnamak na matam chana lingbiratuna mit kamari leinaba punamak tanabiyu advanced registration hangzari Brakitung taram noksari makhataba pawda Lok Jana Shakti Party Manipur State Unit ki Vice President Yauna Senapati Ukhrul Sadahil Samasung Saikul gi Phampuri Besing Manipur National Democratic Front yaukre makhoibu taramna okpagi thoram ama Babupara da laiba party asigi office ta pangthokre thoram aduda Vice President Bijoy Koijam ke Khogendra amasung wangangloi Len Gangte su saruk yakhi Bijoy Koijam na ching tamgi khetna belaitana regional party da thajaba thamduna yaurakpa sinungai ba phawi Handak pangthokadawri ba mikhala sida mirep kuntra dagi tadana thadokani kanagumba party amataga punna chatminabagi wafam laite amaromda hojik lairiba Manipur gi phibam asida government asina tumina laisinba haibasi lengak laitabaga sapmanare government asi uthaibana fare phongdokhi Center na su Manipur leba prasing ase second citizen ni lowi Manipur sarkar na su thawai de masi akhoi punam ki laibak thibani lowi marmaduna Athu tamda Bharat Sarkar amasung Manipur Sarkar na National Highway si athu tamda hangtongna bhonagadabani nataba targadi Manipur National Democratic Front su tongan ba khongthang ke amal lokal kan haibase ai masi media gi through ai hajani Thau phangdaba amasung potegi mamal tangkhatpadagi miyamna khamthengna wanaraba phawba government na tumina lesinba si laibak thibani haina BJP gi wangangloi Dr. Nimaitan Luwangna phongdokre Party ke office ta pangthokpa pawgi mifam amada mahangna economic blockade ki saithengna Manipur gi miyam pomba sukimatik wahalle thau phangdabadagi school sing mahimasing tamnadre potsai gi mamal hainingai leitana wangle phibam asi yauraba phawbada government asina khangsinadana leire hakhi pawgi mifam aduda General Secretary M Nimba susaruk yakhi indefinite blockade tawkibagi awaba mayoknaba leire sigumba awaba mayoknaba kanda hojiki paliba chahi 35 chukna palaba asuki matik mara chelaba yamna stable orba congress ki government na hojiki blockade ase thingnanaba amadi blockade ase hananaba honadaba ase manipur gi oida yamna laibakibani akoi bharatiya janata party na mase convene tawi Pasoi Kendra asi hanadagi hauna sothana lerambana chahi manga gi term asida miyam gi ningba mapung phana thunghanba ngamdre makhata na miyam na mahapuk kendra gi mihut ohenbirabadi atai kendra dagi henna semgat sagatpagi thabak khumang toksinba ngamgani haina social welfare minister AK Mirabai nangasi Tagel industrial rota leiba Tagel lairembi poire hanbi amadi lining thau nauting khonggi nauna saba sanglen sangabagi thoramda phongdokre Tagel Lairembi Thokalumna Sinduna Pangthokiba Thoramadda Tagel Zilla Parishad Member A Manimala Transport ki Deputy Director Dr. A Jinglen Khomba amadi Tagel Lairembi Thokalup ki President A Dizen Maitaina Maru Oiba Miyoi Sing Oina Saruk Yakhi Mahangna Makha Taraduna Miyamna Pambagi Matung Ina Mafam asida Community Hall ama sabagi thabak asisu pakhatnaba honagani haikhi Masi separate patalen ama ohenabagi damakta kanna hobu phawba approach tawbagi lepri adubu aikoi government ki patalen manungda laikiba maramna lairiba aikoi yopini len aikoi gi lairiba report da aikoi patan setokna bada matam khara sangmana maram waraga hojik lairiba phibam masida akoina ngasi imagi sanglen mache tapna tapna sarakpa horokibani Social media volunteers meet ngasi BJP Manipur na sinduna Palace Compound da leiba Manipur State Film Development Society ki auditorium hall pangthokre thoramadda BJP ki National Secretary Ram Madhav Assam ki Finance Minister Himant Biswa Sharma BJP Manipur Pradesh ki President KSS Bhavananda Hanagi President TS Sauba MLA Joy Kishan MLA Biswajit Hanagi MLA N Biren yauna BJP ki maru oiba miyoi kaya su saruk yakhi Wangang kibasingna hojiki matamda social media na lauriba thaudangi matangda kupna khanabaga loinana social media da BJP gi mapangal kan khat hanana ba amadi miyamna khangningba sing khangana ba wafam sing phongdokna khi
Kongbo usekon takok mapalda leba ibudau puruk saubigi saba haururaga matam khara leplulaba sanglen ngasi amuhana sananaba irat thaunibagi thauram ama ibudaugi masaigonda pangthokre thauram aduda puruk saubi ibudau pakhangba thausilluki members sing saruk yakhi thauram adugi matangda thausilluki secretary okram mangle mitaina phongdorakpada sanglen asili singma samapan mafudra taretta matam adugi mp oiramba ts taubana lupa lakh ani mateng pangduna saba hokhibani Makata na hauzik thausilluki president su oiriba thungju kendragi MLA Biswajitna mateng pangduna amuk saba horagani haiki Leibaki oiba thogaida asoba mateng pangduna lakhiba laikhidraba mayengbam nobin amadi mahaki loinabi mayengbam ongbi thambal laikhidabagi sahi kuncha mari pharakpaga mari lenana asan bikeida leiba laimakol women abroad ta jana thaknaba potlam sing khudol tamkhre Segaro Tauda Babok Laikai Degi Laikidraba Anigi Imung Manungna Sindunangasi Women Home the Satuna Ningsing Tauram Amasu Pangtoki Saklena Mayauna Pangtoki Batauramanda Home and the Lariba Mui Singida Maksana Nabasing Hawaii Madi Atai Polam Kayasu Kusanaki Kanglaipa Commercial Affairs Association na Hayeng Dagi Karbarwala Singi Matakta Mass Drive Masataragani Haina Paumising the Fondokre Kasambata Leba Itsagi Office the Pangtoki Paugumi Famaduda Association Asigi Co Convener Usam Bentosna Hauzik Tatariba Economic Blockade Asigi Kudung Taba Lauduna Karbar Tauriba Muising Potki Mamal Wang Yon Ba Madi Makoki Go Down da Pasimuna Tamliba Potlam Sing Pagatuna Miam the Lane Yan Tokoso Horagani Kanagumba Tukandar Singna Potki Mamal Masagi Sapsaba Mamal da Yolam Daba Tukan Singi Mataktasu Association Yang Sangani Hauzik Satariba UNC Economic Blockade Matang Sadaba Tawongi Miyamgi Yenguna Atubada Satariba Blockade Sing Handopina Bapil Tauki Translate Economic Blockade Ki Kudung Sawa Lauraga Levak Miyam Singzi Wahaliba Kuji Akuji Black Karvar Tauriba Maruida Tau Petrol Mandalba Tuhum Yakai Litari Yoliba Koliba Tauriba Mayamsi Hayeng Digi Kakwa Association Hayeng Digi Drug Lasaba Horagani अदुग सेसिदा पेट्रोल योले बखलिबा अदगी गोदाम द पैसिन थम बखलबा तो मयाम सिगी पोट मयाम से अखोइना चांग थनबा मुरुइना चांग थनबा योले बखलिबा मयाम से पैदन थमम मयाम से अखोइना चिंथोगा मोइना मसाई रेट योनद्रगदी अखोइना लौथोगा लोइमा प्रजा मयाम द लेबे जोथोगनी हयेंदगी होरगा अखोइना Baby Sakina Mihata Senaba Singh Matiksaba Dandi Pio Habadabi Tauduna Baby Sakina gi matang the same kibaze esina ngarang numidang wairam pung mga dagi kaukiba pung kunmarigi Manipur banasiga mari lenana Paubitek Students Union gi Joint Secretary PS Nazirna Sarkarna Baby Sakina Mihat ki langla langzil hauzik phawa puthokta basipen de athuba matamda maralai besing puthoktuna Matiksaba Dandi Pidrabadi akanba khongjang changsingani haikhi Mongsangay da laiba di Kumari Wastok School gi Mahairoi Singna School da matam sana yaurak pra amade School dagi matam sana mayum da hankibara haibab khangdok nanaba Active School Career Service amang asidagi School asida hudokre Ngasi School asigi tara nitoy suba Foundation dega mari lenana service asi MLA RK Ananna hudokibani Thauramadu da MLA RK Ananna School amasala ibada asuki matik awaba kaya thengnei hairiba awaba sing adu matam sana mayok nabagaloinana afaba mahairoi sing puthokpa yamna mathau tai mahairoi sing na school da discipline naina chatpa mathau tai school haibasi mahairoi sing gidi laisang ni phongdokhi Ada tawba sing yamna reenact or tawba so interesting I bet was so different from other activities cultural activities man it wan mo yuda ada siamna yamna fa hai tai roino na bi singthani ngai we badum Manipur Miyam Kham Theng Naware Palibelengak Asinasu Miyam gi Yaifana Bathabak Amata Paikhat Pangamdre Sarkar Asi Muthatuna President Rule Thamnanaba Manipur Pradesh Trinamool Congress ki President Kim Gangtena Phongdokre Mahabali Kabui Khuldalaiba Party Asgi Office da Pangthokiba Paugi Mifam Amada Mahangna Makha Taraduna Hauzik Miyam gi Awaba Asi Mataw Karamna Kokhangadagi Haina Khanbagi Mahutta State amasung Center da Sarkar Pairiba BJP amadi Congress Party animag election da ngauduna leire Manipur gi highway sing da economic blockade chathakibana ngasi Manipur da port ki mamal khamtheng na wangkhatle masina miyam asuki matik wahalle state amadi center government na athubada mityang sangbiyo economic blockade chathariba kangbu sing kauduna athubada problem solve tawnaba honagadabani singi civil society singna su makhoi gi dabi ama phangnaba honabada miyam wahanbagi thabak lepkadabani haikhi Nagaland ki people na harau banate, Assam ki people na harau banate, Mizoram ki
मीन हराउबा नते एखोई मसेन मणिपुर पोईबा एखोई सिंसे अमगी अवाबदो अमनुगाई दुन लेबगुमना उवसे very unfortunate. Next year assembly election asida एखोइना सरकार पाइदबा यादे हाइना मदुदा fight तौनबदा people ge awaba kana amatana ma party achowani haibasing asina ubidre asidani aina ngasai aina haidaba people na moigi political conferencing da BJP gi member oige oyo congress gi oige oyo Trinamool gi oige oyo sumchat chatti daba ngai hak yengba problem hana solve to haibasi haira di khare effective oirakadra haina su khal Hauragliba mahiroi singi yenglaga UNC na hauzik zathariba economic blockade ase handokpham thoi haina speaker TS Lokeswar na phongdokre nongsumda laiba ibudong nongda lairel pakhangba multipurpose community hall miyamda khusinabagi thauramda wafam si mahak na phongdokibani MLA local area development fund gi makhada saba hall sangabagi thauramadu Dolai Thabi Zilla Parishad member W Tombi Leima amasung laikai gi ahalaman singsu saru yakhi Lokeswar na makataraduna furup kaya laiminaba lamdam amada furup amakhaki kanaba yenglaga ihau tawba habasi mioi kharana maranai nungaina basinba thawong ni haidaba yaroi asigumba apikpa wakhalolda ihau hauraga mahiroi sing phauba lairik tamba leptuna lairiba asi yengduna laiba ngamliba asi angakpa fawi UNC na miyamgi khanba lup ama oirabadi miyamna wari basi khangpham thoi haiki Kaithil Manbi SSLC exam center gi ahanbo ina makok thonglakpa mahiroi singi mana mathum yanthokpagi thauram HM Higher Secondary School da pangthokre thauram aduda exam center gi officer in charge Lamin Thang Kipgen mangchami sau susaru yakhi center asida mak wangna phanglakiba mahiroi singda kudol potpiduna pungning thogatki Graphic Art Exhibition ama Palace Compound leba State Art Gallery da Art and Culture gi Director Dr. K. Susila na hudokre Exhibition asida Khetri Mayum Saratna Graphic Art mayamama utki Amjuna Mudaga Kusamna Duna September Tara Nepal da Pangthokiba State Level Essay Competition gi Manamathum Manipur Press Club da Yanthokre Tauramaduda Mudagi Secretary N. Git Kumar Amjugi President Wangkhemsa Samjai Susaruk Yaduna Mahiroi Singda Manamathum Singadu Yanthoki Mayang Imphal Kendra Ward number Nepal gi manung sanda contract da Mikhal Gamari lena thokiba thodokta senaba sing chairak piyu haina contract apun manupi lupna taksile Manipur Press Club da pangthokiba pawgi mifam amada Loki Secretary Chita Manina thodok asiga mari lena contract area da KS Robindro amadi Councillor Jiban Mala boycott tawre hairi BJP na mapangal oiraga akhoida tawribase condemn tawna loina na Kungkham Robindro adagi numikapam jibolta amasung Robindro gi mapabu BJP na akogi kocha akun manupi lupna chingba pon bajaga da amona sangdana paina ware lore boybo tawre Lamsang Kendra gi manung sanba khungang Nepal sekmai Kendra da MLA na pithokna ba hotnare habasi sumda ba wafamni masi khudam tangdamga loina na puthokpa ngamlabadi Mikhal phawba thengnaroi haina Lamsang Kendra gi MLA W Brajabiduna pongdokre Lamsang Kendra Block Congress Committee da Sinduna Tendongyang Community Hall da pangthokiba delimitation nga mari leinaba mifamda wafamasi phongdokibani thoramaduda MP T Maina susaruk yakhi Brajabiduna asigumba thak nemna politics tawba mioi mihut oina thagalubagi miyam awaba pibani haiki Lupa samanga amasung lising tatpi sanaroi haina laktokibadagi bank singda transaction sa da humputra henkatle adubu bank ta anauba sanpham sing leitabana matam khara awaba mayok nagadawri branch office singda sel thamjinba amasung lokthokpa yagani harabasu aduna bank na adu mo am jira khoi si sau face bu tong na staff te hengat panate
aduna akhoi si nungti gi pung baro ama si ta dana nungti gi numini ni humni si akhoi si adamai tokni staff man phino no wana rebo ko adu bu yare gi hojiti pesa khara lakoni na exchange to habde mayam logi ubidis ni exchange to le pbq adigi deposit to le pbq adigi lothok le pbq hai mi mayam je hanan no me matam da lam da khadda mayam am thomjil le hoji ko aduna bank da sung awa mayam face to ri hoji fogi di ka kuina to gi do no habdu di hoji ki di hai bu ngamdri aduna masi matam khare di samaina sum lai ki du male amaromda customer kharinadi head office na branch office khuding da transaction yagani harabasu branch asida lakpada branch asige customer natana yade harapasi pen de haiki sanaroi haina lakthraba lupa samanga chatpi amadi lising chatpi asimiam na bank amadi post office ta deposit toba laknaba amadi paisa lakthokpa lakpagi chang hengalakli bank kayagi mamangda angan ba yuktagi hauna leptuna lainaki Manipur da lariba bank ki masinga lakliba miyam ga sana dabadagi miyoy kaya awaba mayuknari tangai fadana sang da baya da basan pham kara lauthokna ba hotna bada kakna ba masing khattamak pibena miyoy kaya da henna awaba ohele hairi amaromda ngasi ayuk Manipur University ki campus ta laiba Bank of Baroda da sel thamjinna ba miyam na queue leptuna lairingai da miyoy amana queue lepagi mahutta punna amuktang da thabak pangthokpa yanana ba bank ki manager da haina rage haiduna miyoy kaya ge ming amade account number khomjillaga miyoy ama mangkhre hairi atopa pau amagi matung ina sel kaithokpada akaknaba masing lairiba asi hengana kaithokpa yanana ba honabigi haiduna miyoy kharadagi paisa khomjillaga mangkhibagi thodok ama sungarang imphal manungda laiba bank amada thokre hairi hauzik marathana break amamo beneath 100 meters from the earth's surface, naturally filtered through sailing stones, pure, clean, and healthy water. Science Tutorial Center, Wangkai Kaichel Assangbi, admission open. Revision course BOSIM 2016 from 5th December and new foundation course BOSIM 2017 and 18 from 14 December. Our faculty members are ex-head examiners and many renowned resource persons. Come and join. For detail, please visit the office of the Science Tutorial Center from 4:30 to 7:30 p.m. Sangai Festival the Hangjagadoriba Favorite Designs Photo Studio Nagamapal Pawai Thamam Lekai Dagi Adongi Apamba Pot Amheka Leiduna Lucky Winner Oibiu Prizes Sing Adudi Miyamgi Hena Kodong Java Yinjaraga Lupa Chamanga Amadi Listing Chapigi Note Logzagani Lake Safe Sangai. Come enjoy the Sangai Fest and please do buy products from Favorite Stores. Amukahna taram noksari makhataba pauda IGAR Southna Ningol Sakobagi Thauram ngasi Mantri Pukri da laiba headquarters ta pangthokre Major General Birendra Singh amasung officer singna lamdam asigi Ningol oibi singda Ningol Sakobagi khudol tamkhi ngasigi thauram aduda Manipur State Commission for Women gi chairperson oirambi Dr. Zamini United Muslim Women Association gi president Sitara Begum Kuki Women Association gi president oirambi Rose Mangsi Manipur State Commission for Women gi chairperson Dr. K Sobita Yauna Tongan ba sinphamda lairiba miyoy kaya saruk yakhi Major General Birendra Singhna Manipuri nupi singna khunai asigi lauriba thaudang apenba phongdokhi khunai asida nungsi sanana tangdu laitana leiduna chaukhatpa puraknabagi damak nupi singna makhatana thaudang laubiyo haikhi Rural People's Development Federation na su Aimol Tribe ta tongan ba furuptagi yum palakhiba Ningol Singbo Ningol Sakobagi Thauram ama Aimol Khulel Community Hall da pangthokhi Thauram aduda Manipur Police Radio gi Inspector Singkai Thang Haimol Baptist Association gi Executive Secretary Memi Sarto DRDF Tandel gi Project Officer L Stephen Susaruk yakhi Impal West Police Commando na ngasi BT Road amadi Family Welfare Road ta thi humbagi thabak chathakre DSP Commando Impal West Commando OC amasung Bazar Unit Commando OC na lusingduna mafam du leiramba miyoy sing amamamta oina verification chathaki miyoy taramathoi masagi saktak se yaram dabadagi makhata na thigana na ba City Police ta sinakre Career Foundation Academy Pubala Sunu Sipaina Sinduna Handak Sahi Class 10 exam da Mai Paklaklaba Mahairu Singh Mana Piduna Pukning Thogat Bagaloina na Angangi Numit Thauram Pubala da Laiba Academy Sigi Office ta Pangthokre Thauram aduda Thinungai Jila Parishad Member T.S. Samravati SDC Hangang C.S. Somarendro Kota PIC G MO In charge Dr. C.S. Kellen
Dr. S.S. Imokantasu saruk yaki. Nungtilda Fongba Paukse Manabagi Niputaret Suba Mapokumon Tauram Pauna Kaitel Leba Sefong Asigi Office the Pangtokre, Taurmaduda, Manipur Culture Editor da Mutua Tomba Masung Sefong Asigi Editor, K. Shamsu Saruk Yaki. UNC na matam kakana economic blockade sa tharak padagi paukje singdasu asoba sa thing pire maramasina blockade asida paukje ga mari na ba potlam sing komthok na naba thormaduna apel tawki modbongbo model village oinanga si senapati desi si atharna laukthokre thormaduda si atharna modbongbo mapung fana model village ama hena ba hotna ba habasi miyamge khutalai haki Lilong Sajing Mamang Lekai dagi Asem Thoibako ba sahi humpumarirom suraba miyoy ama ngarang ayuk pung tarama thoirom taba matam dagi mayum dagi thokibedagi mafam khangdana mangkhre miyoy asi phut manga inchi mari wangi mamai sangi kusumui mahangna thokibe matamda wawthang na ba machugi khongrau asangba ama setkhi angauba amasung arangwa machugi t-shirt ama litki miyoy asibu kanagumba thengnabirabadi mobile number 8575260898 natraga Manak Nakpa Police Station da Pau PBU Haidi. Hauzik Sanabagi Pau Mukpangbigani. Masigi Sanabagi Pau da All Manipur Gymnasium Welfare Association Sinduna Manga Suba Mr. Manipur Khamba November Kuntaru Amasung Kuntareta Zanimski Auditorium Hall Porom Pata Pangthok Lagani Senior Junior Master Women's Amasung Physical Science ki category Mangada Athoi Hentanagani Senior category ki wet group Nipan Legani Junior ki da wet group Taruk Master ki da Ahum Women Amasung Physically Science ki Oinadi Open Wegani Haidi Humpurak Suba Sisi Mit Sahi Asigi December Ani Dagi Hauragani Mapalgi team ahum yauna tarama thui suba Manipur State League tagi team tara District Sports Association gi Top Division League ta winner oikraba team singna namit asida saruk yagani mention level registration form November kunmanga fawgi manungda amphada pisilakadabani loinana londa sing sanaroi singda lawgadaba November kunmari fawgi manungda tahogadabani hairi Thao ground da thariba tara suba Jadonang Memorial Football Tournament king asi ayuk sanakiba ahanba ground da RYC na PKYC bu gol manga amada ani suba ground da DYC na KDYC bu gol ani amada nungthil sanakiba ahanba ground da SKYC amasung LKCC gol amata sanadana draw tatkre ani suba ground da SSYC na CYC bu gol ani sinoda thoikre Andhra Pradesh ki Tirupati da thasigi tangtara mathoidagi sathariba sahi mapal amadi tara nithoi makhagi mapan suba sahi mapan amadi tara marigi mapan suba mini national archery national championship ta Manipur gi ke Borisna sahi tara mari makhagi nupa masagi da Indian round gi meter kuntra da silver amadi meter kun gi bronze lawkhre sahi mapan makhagi nupi masagi India round da Karina Sanu amadi T Zaleferna gold amadi silver medal lawkhe Category asigi nupa masagi pangthoki beda Manipur gi KS Rohit amadi Naktombana gold amadi silver lawkhre Category asigi nupa masagi compound gi pangthoki beda Nick Posangbam amadi RK Rikisana gold amadi silver lawkhe District Sports Association Bisnupur na sinduna Bisnupur Mini Stadium da team tarama thoina group ani thokna khaidoktuna jathariba ani suba a Iboton Memorial 3rd Division Football League ke masi sanakiba ahanba match da PIC Moirang na Eco Bisnupur Bugol amasinoda amadi ani suba match ke sanakiba da Aksa Junior Kwaptana NEYA Ningthaukhong Bugol ani amada maithibe pikre hauzik makata ba sanabagi pau boya ningthaujamdagi amuk thongbigani Ngasigi sanabagi makhata pa pauda State League Football. Taramatoi suba Manipur State League ki ngasi sanakiba match da league table da ahanba position takiba Neroka Football Club sangapam mamadi mamang sahigi State League ki champion M Khabam mai pakre. All Manipur Football Association sinduna Imphal gi mapal kangjibung Khuman Lampak Artificial Turf Ground amadi Khuman Lampak Main Stadium da Khumukcham Ingosa Singh Memorial Trust ni sponsor tawduna mamang thagi August ki tang 12 dagi state asigi masak nairba team tara ni thoina saruk yaduna sathariba sahi asigi taramatu shubha Manipur State League ki ngasi second phase knockout basis ki sanakiba ahanba match ta sathariba league asigi table da ahanba position takiba Neroka Football Club sangapamna manga suba position takiba Nisha Thangmai Banbu goal ani amada maitiba piduna semi final sangkhibani
Neroka Football Club Sangapungi Mai Papugi Golani Edu KSS Malenganba Amadi CIS Anand Kumarna Merski Kuntra Subamadi Maripuni Tuishuba Minita Chanduna Mersasi Mai Pakibani Mighty Orba Nisa Tangmibangi Amatangaraba Goladu David Kesi Naitena Merski Kuntares Subaminita Sanki Mersasida Neroka Football Club Sangapungi M Asok Nisa Tangmibangi Sanroy El Goro Amadi MD Sabas Khanda Center Refrina Anil Sporting Behavior Gedamak Yellow Card Utki League Asigi Anishuba Metski Sanakibada Mamang Sehigi State League Champion M Khabamna Sahi Sigi Taramatoshuba Manipur State League Tarishuba position Takiba Klasa Kainobu Goal Amasinoda Mighty Biduna quarter final Sankre M Khabamgi Mai Papugi Goladu and Pritamna Metski Maripur Suba Minita Sanki Mers Asidasu M Khabamgi Sanaroy S Thomas Klasa Kainogi S Herozit El Boina Amadi Lambing Tang Toktang the Center Refrina Unsporting Behavior Gidamak Yellow Card Utki Mers Asida Mighty Kiba Klasa Kaino Loser Team the Anirak Mighty Kibadagi Satariba Taramatusuba Manipur State League Mapan Tokre Nisa Tamiban Mes Ama Mighty Kiba Asina Thasigi Tang Tara Trukta Sanagadoriba quarter final Mesta M Khabamga Sanagani Satariba Taramatusuba Manipur State League Haying Tilpung Ama Makai Tabada Nako Nambun Mafal Amadi Trau Kwakaitelga quarter final Meswena Sanagani Fencing Federation of India gi Meyang Makhada Manipur Fencing Association Sinduna Thasigi Tang Tarani Tuidagi Kumal Lampak Indoor Stadium da State Kulumdegi Nupa Amadi Nupi Fencer Changwa Supna Marina Saru Yaduna Satariba Sahi Sigi Kunmari Suba Junior National Fencing Championship ki Nupa gi EP individual gi final da SSCB gi El Bhupel Amadi Punjab gi Sanda Janiswar ga Thengnaragani Ngasi Sanakiba Ahanba semi final match da SSCB gi El Bhupel na Rajasthan gi CIS Jeli Bu Amadi Anishuba semi final match da Punjab ki Sanda Janiswar na Madhya Pradesh ki Bhatale Salyambu Maithibu Piduna final Sankibani category sigi ahumsuba position gi mana Rajasthan gi CIS Jeli Amadi Madhya Pradesh ki Bhatale Salyam na takre category asigi women's ki final da Manipur gi W Thoy Amadi state asigi L Khushpurani ga thengnaragani ngasi sanakiba ahanba semi final match da Manipur gi W Thoy bina Punjab ki Kor Seramjitpu Amadi anishuba semi final match da Manipur gi L Khushpurani na Chandigarh gi Kajalbu Maithibu Piduna final Sankibani category asigi ahumsuba position na Punjab ki Kor Samanjit Amadi Chandigarh gi Kajal na takre Sathariba tournament asi hayeng loisalagani Loisanbagi Thoramda Manipur ki Governor Minister I Hemochandra Fencing Association of India ki Vice President T.S. Joy Kumar Association asigi Vice President Shiva Kumar Parsar Amadi Association asigi General Secretary Ashok Dhakre na Thoram Mapusing Oigani Hockey Sahi Taratung Makhagi Tarisuba Men and Women State Level Hockey Tournament ki Nupagi Ahum Super Position Siwo Singimi Wang Makhetri Lekaina Takre Nipi Masagi Ahum Super Position na Pham Yaiskuna Takre Manipur Hockey na Sinduna Kumal Lampak Hockey Stadium da Nupigi Team Manga Amadi Nupagi Team Taret Punna Team Tara Humdoi na Saruk Yaduna Thasigi Tang Taruktagi Sathariba Sahi Taratung Makhagi Tarisuba Men and Women State Level Hockey Tournament ki ngasi nupa machagi ahum suba position gi sanakiba match ta CEO singjamai wangma khetri leikai na Pham Yai School bu goal ama sinoda maithiba piki CEO singjamai wangma khetri leikai gi mai papogi panjiladu TS Newton na match ki kuntare suba minita sanki ngasi nipi machagi ahum suba position gi sanagadabada Ideal Club Tera Bazar laktabadagi Pham Yai School na walk over lauduna nipi machagi ahum suba position gi mana laukibani Cricket YWC Trophy ki ngasi sanakiba match da IAS Thangmaibanna CLT Singamaibu Maithiba Pikre Young Welfare Club Langthabal na sinduna Thasigi Tang Tara Maridagi Team Tara Tarukna Group Ani Thongna Khairukuna Langthabal Public Ground da Sathariba YWC Trophy Cricket Tournament ki ngasi ayuk sanagadaba match da Derby Uripok laktabadagi Midland na walk over lokre Tournament asigi atopa match amada IAS Thangmaibanna CLT Singamaibu run tarani thoida maithiba pikibani IAS Thangmaibanna toss ngamduna ahanba batting tobada over tara mangada wicket nipal turaga run yankhai manga lauki masigi pakhumda anisuba batting tokiba CLT Sinjamaina over tara mangada wicket mapal turaga run nipu nipal khak lauduna match asi maithikibani ngasi sanakiba match asida
IAS Thangwiban gi sanaroi Sahadatna run kulumdoi amadi wicket ani lawtuna man of the match takre. Hayeng ayupung mapal tabada ahanba match wena Eagle Eye amadi YCCA Team A ga sanagani. Anisuba match nungtil pung tarani tuga minitra mga satpada YCBK amadi Night Watch Moon Team B ga sanagani. Imphal West District Football Association sinduna YWC Malom da Satharakiba 3rd Division Football League Sanakiba Aroiba Mesta Siko Lonibam Lekaina MSC Malombu goal ani amada Mighty Bubiduna champion oikre. Siko Lonibam Lekaigi Mai Papugi goal ani du Jaso Bantana match ki kunmanga suba madi yankai taruk suba minute sanduna match asi Mai Paki. Mighty Kiba MSC Malongi amatangaraba goal adu ke tombana match ki nifu mapal suba minute sankibani. Sathariba League asigi atopa match amada ISWA na MYC Malombu goal ahum anida Mighty Bapikre. Kangkutara nitoina group mari thongna khaidokuna tha sigi tang mari dagi ibudo moirang pokpa sanglen kangsang kawada Sathariba Hunger Marches Kendra Wise Likam No Out Kang Tournament ki ngasi sanakiba match ta Nambol Kendra Kangkutna Sagol Bol Kendra Kangkutpu Panjil Tarahumdoi Nipal kaptuna Mighty Bapikre. Asigi tang tara nipal taramafal kulamadi kunmathoida Satharkiba tournament asigi quarter final matching sanaragani. Thakatari boyai hausi ngasi nomagi oithiba inga sagi pau amok makata na pangbigani. Ngasi nomagi oithiba aying asagi pauda ICAR Lampel Patagi Pangba Paugi Matung ina Ngasigi Kwaidagi Sakiba degree Celsius Kunmanga Dasmik Mafal Kwaidagi Ingba degree Celsius Taramatui Dasmik Taruk Nuksita Yauba Ising Manilgisang Ayukta Sada Marputara Nuktilda Sada Yankai Taruk Oiki Ngasigi no chukide. Aroibada maroiba pawa mukana pijari. Thau amasung tana thangnaba potlam sing lauruna ba gari tani marfudrama parjiri bamgi damak Imphal thadokre. Ngasi angang singi nimit thauram pangthokre haurakliba mahairoi singi dabang afaba education pidana human resource development samga naba khonasi haina Manipur ke governor Dr. Nasma Heptullah na phongdokre. Amade World Diabetes Day ki thauram ngasi Manipur ki mafam karkada pangthoknakre. Ngasi ki winadi ICB na pizaba Manipuri pau matang selo sinjari yang tabiri bapuna mapu amukahana khuramjari.